Nang ya. Kami na alam sa perhana. Dancing. Anh gần đây, em phải nói nó hài. Retna, Firdos, Bira. Yam phajana chappi heng freshers ki. Maya, same saree, hoji. From the same pelu na Hai ba yama. Isay wawa thai kin taro. Isay jana ni. Saklo. Kaigi? Akhoi ki bira sida kanna che chapchari. Chapagi. Kaya haninga. Cái hay như nghe rồi. Aku saya tengok pin dari sana nggak ada itu udah tak sama yang sih makatan yang di. Yara yara. Ay no sih. Cái này cho tôi được không ạ? Ada khoi hujik chatli Upendra da chatli do khoi asonda mi yam le na sigi chamuk chatle sigana khara mi chat pa khara wat le na Megha hi Upendra da yaure sida tawdoine sigane hayengi freshers ki program tawdoido kari kaya no oh freshers ki ngarang loi ho da bado khara Mathang asidi thorom asiga mari leinana welcome message biramagi damakta aikhoigi imanabi maming oina palabada en babita singabu rumjari ngasi December tang 10 English ngani kunmari ki leba pokpa numit asida manipuri department ki third semester ki mahiroi baucha bagalona taram na octory amadi ngasi gi thorom asida langbira iba aikhoigi classmates amadi junior singbusu ika khumda baucha bagalona taram na octory masteru kyamina duna thorom asibu mapung phahana bagi namakta Thagachari Sabam Umarita mathang asidi mathangi session haujungai mamangda Officer roll number 2 Babita Sinha Ahanbada aigi mamingna N Babita Sinha and aigi Silchar Baljur dagine aigi pamjaba haragadi aise loisinjarage thank you
차오르노바 Akhirnya katakannya sudah tenang baik kopinya 눈시나 사랑은 와리도 아프고 나다 ngasi function asi sinjari chibaru ina khoi ari baga anu baga sakhang mai khang na bagini adu sakhang mai khang na ba haise unaraga yenaraga ekta khangna gadam nate ai kanano ai karino kadai digino takwa masani department da akoi gi satra singbu kaukale haraga nauna taram na okpa haiba asigi thoram si akoi gi mathak ta adagini no egi pamjaba hairagana tumba photo kappa aha bachaba si am pamje Nay punna yai pok tagi ne. Yare. Sorry, aduga ngasigi function sida khoi gi hana gi senior be miram ba da no chu lagdi ba si am no ai. after 2 years ya what years Nah, ay yapang bahago may akulaga lamin na ba kumina ba sine yapang masihara ka bisinjar. Thank you. dia we ekta kamai to ro khan dia ba ada ai ming se natte ai kano de ngai ko ai manipur de ai Sonia ai palir de ai kano to de ai ang kida ai microphone de ai Ako matamda adum participate tong no hana mina jena ai gi side ge haijaram ge. ꯕꯣꯠ ꯁꯅꯩ ꯀꯣꯂꯦꯖ ꯍꯥꯏꯔꯤꯕ ꯖꯒꯥ ꯇꯝꯖꯔꯛꯏ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ai pamjaba haigani kai haigani tumba aduga tumba je kya li phangda pamdaba haigani ke pamdaba ni mi wangang na bai ta khara mayamgi khara aigi ai haidi hijade yamna pangjadaba nanai ha aduna kaima khoigi ai soigi lan ni su yamna ngapi gani khoigi pangba yamna tontrip tolaba nanai khalaga hai pangsi ma kon di loi ka ꯑꯩꯈꯣꯏ ꯃꯄꯨꯁꯦ ꯄꯥꯈꯠꯂꯖꯥꯠꯅꯦꯕ ꯀꯌꯥ ꯁꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯨꯝꯕꯨꯗ ꯀꯧ ꯍꯩꯇꯦꯕꯀꯣ ꯅꯣꯡꯃ ꯑꯃ ꯏꯕꯥꯅꯤꯁꯦ ꯅꯥꯡꯗꯅꯅꯦ ꯀꯣꯛ ꯊꯤꯜꯂꯛꯑꯦ ꯀꯤꯡ ꯁꯣꯟ ꯑꯩ ꯃꯤ ꯀꯧꯔꯦ ꯑꯗꯩ ꯀꯤꯡ ꯁꯣꯟ Why hindi ka na natay mi ba? Iba. Sibo why ka ini sanda hoy. Ayaw na si Pauda. Lai mo su tha din na tawri se. Hai, kana na gini mok si bo. Kana ta tawi na ba kay mo na itra ba ne he. Why sida su mahi se kang na tayo na. Adu di na te. Kari ni ge. Imai be ma. Mi pu na ba sa tong na ba ni tawri di. Sira ba sanda. Nupaga nupiga right mana yese nangi wakanda kali khali aduga yaningbagi maram yaningagana yaningbagi maram sida mana habagi point ahum haibiyo aduga yaningdabagi oraga su point ahum
ꯊꯤꯒꯅꯤ